Ya. Ngasigi ahanba mese hokdokjanabagi tanjadu logjage loinana sanagadariba team manimaki players sing amasung dice the linksin biribi kai khumni jaribi sing asiga sakhang maikhanganabagi tanjadu makaktang logjage loinana koigi volunteer organizer nupimsa singna guide tobigani. Ngasigi sanagadariba ahan match asigi blue matsugi jersey liliba team Surma FC Wangjing amasung white and red ki masuli liba sina Yaripok FC Yaripok ki adunglaba team singni player singni photo session amta lominaba. Thakachari mes hokdok pinabagi damak mes commissioner ko sinajari.
Hello. अहानबदा मरोइबा पाउ नोंगमगी ओइबा पीपल्स कन्वेंशन अमा सिटी कन्वेंशन सेंटर दा पांगथोखरे अमदी पीएम मोदी ना तोंगान बस स्कीम अमदी प्रोग्राम की मतंगदा बेनिफिशियरी सिंगा हयेंग वारी सानगदौरी पोनी टीवी की नुंगथिल के पाव मीटिंग ताबिरबा सिंगबु विद्यासना तराम नोकचरी पाव संदोंगना पिजरी नोंगमगी ओइबा पीपल्स कन्वेंशन अमा कांग्रेगेशन ऑफ सिविल सोसाइटी ऑर्गेनाइजेशन CSOS ऑफ मणिपुर हाइबा हिरमदा ngasi फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन मणिपुर ना सिंधुना कोनुंग ममांगदा लेबा सिटी कन्वेंशन सेंटर दा पांगथोखरे थौरमदुदा फेडरेशन ऑफ CSOS मणिपुर की प्रेसिडेंट TH मणिहार मणिपुर यूनिवर्सिटी के एसोसिएट प्रोफेसर डॉक्टर मोइरांगथेम हेमंता मितई DM यूनिवर्सिटी के असिस्टेंट प्रोफेसर डॉक्टर अरामबम नोनी रिंगपांग विलेज के चीफ सेनलई वुंगशुंगमी
Hainong Makong Village ki Chairman D Mekha Maring amadi atay atopa social activist singsu saruk yakhi Thauram adugi matangda Federation of Civil Society Organization gi General Secretary Angom Punil Kumar na phongdokkibada tongan ba ching amasung tamgi organization mayam punsilaga makhoi gi wakhalon sing adu phongdoknakhi mahakki matung inna India government dagi plan amadi non plan gi makhada thadarakliba sentang sing da Kayang kuina hingba ngamgani amasung mingondagi niraga chabagi hainabi asi thadoktuna Manipur gi senmitlon fagadhananaba honasi haina phongdokhi Mahakna makha taraduna Manipur gi senmitlon chawkhattana Manipur chawkhatpa ngamloi Manipur da leiriba chingtam organization kayana jat bijat khaidana amadi political influence yaudana Manipur gi economy chawkhatnanaba hotnabada mateng panglakpaga loinana convention asibu mapungfana pangthokpa ngamnanaba hotnabada mateng pangbagi thagatpasu phongdokhe Mahakna makha taraduna federation asina tampak area da Laiba district tarukta gram panchayat amadi nagar panchayat municipal gi thakta club organization singa khutsamnaraga farmer association semba aduga nagar panchayat amadi municipal gina industry gi thakta micro small amadi medium enterprises singda processing unit ama semgatpa hokre hainasu phongdokhe Organizing is Federation asina haujikse aikoigi platform amata koi samjare maramde aikoina kaidori aikoigi tampak area da leiriba aikoigi district taruktana GB level da amasung nagar panchayat level da municipal level da magi members singsida aikoina club organization singsiga kusomnaraga aikoina farmer club organization semba hoji koi farmer club organization ayamba seme aduga aikoigi nagar panchayat ta amasung municipal area da Manipur praja aikoina Manipur sarkar da aikoigi praja mu oibagi chapchaba right ti yamna tanba aduga duty di masak khangdaba koi praja singsu Madu aku ikaibum thui haibagi wakhalonda praja singsigi wakhalonda aikoina aikoigi state ki aikoigi income tax phajana thira kanda aikoigi Manipur ngasi mapandagi aikoina yan hanbada mamang sahida 29000 crore andaki de aikoina 40 something crore se aikoi praja punamangna tanminara kanda state ki economy se aikoi 50000 crore se sharap tawmina si haibagi wakhalonda aikoi madugi wasaktane aikoina ngasi pangtok saribisi Pradhan Mantri Narendra Modi na tungan ba scheme amadi program gi matangda beneficiary singa hayeng video gi kuthangda wari sanagadawriba asigi matangda ngasi press conference ama Minister RK Ranjan gi mayumda pangthokre paumi singa unaba aduda Indiana ningtamba fangba humfutaraga manga suba asiga mari leinana pangthokadaba thauram asida Modina department mapanga wari sanaduna scheme tarataruki beneficiary singa unaduna wari sanagadabani hairi maduda PM Modina yumthong khuding ising fanghangani haikhiba adu cheda khakta leiba nataba thangai sengna ground reality da kadai fawba ising piba ngamkhrage amadi ising fangdaba jaga yaurabadi madu kari maramdagi no amadi kari tauba yai haibadusu khanagani hairi Masida sunatana women empowerment lehenanaba home loan piba matamda yumfam adugi pata adu yum adugi yumbu rembigi mamingda legedabani hairi masina nupi singbu yum aduda marache na amadi santi leina hingba ngamnanabani haina su phongdokhe the Sahi Nipan the Pakatiba People's Welfare Scheme Mayam Sindhu Adu the beneficiary singa direct what is happening Masida Amaru and Sagado is Karigino Haragadi Indiana Bharat Laibaksina Ninkatam Gokumon Torungo Mari Ledana 75 years of Indiana independence Azadika Amrit House of Siga Mari Ledana Tokadavani the Modina Haying Mayanga direct beneficiary singa Department Mapan aduga tongan ba scheme tratuki beneficiary singsiga wari sanagadabni scheme singadudi Pradhan Mantri Awas Yojana Gramin amasung urban animati aduga Pradhan Mantri Kisan Samanati Yojana data longmi kaya masigi kanaba pangdabage habadu direct pangbasinduga
प्रधानमंत्री गवारी सानगदबनी प्रधानमंत्री उज्ज्वला योजना अदुगा पोषण अभियान प्रधानमंत्री मातृ बंदना योजना असिना सिंबा मयाम असि कोई स्कीम lao rồi cái lao rồi
ngasigi ahanba match asigi first half loi pawbada team manimakna score amata launaba ngamdre loina na sathariba takwa trophy asigi hayeng league round ge aroiba numit oigani hairiba aroiba numit asida sanagadaba team sing miyamda laukthokjage hayeng first match Maida Sangai Impham Mairen Khul versus Dress House Patsoi hairiba team manisina hayeng gi ahanba match sanagani amuktanga na hayengi first match ki Maida Sangai Impham Mairen Khul amasung Dress House Patsoi anina hayengi ahanba match sanagani loinana second match ta Young Photography All Second versus Brothers FC Kwakaitel hairiba team ani asina hayengi ani suba match sanagani mayam punamak hayeng sumiyeng tabal lakpiyo loina na sathariba tournament asigi round of 16 pre-quarter final match akoi lagliba tarik 1 asidagi hangchit haijabatare masidagi sanab hogjagani hairiba match sing ase akoi league round gumna akoi matam koi apiba schedule da ki khara chontha na sanaba akoi tokjeroi maramdi knockout system lakadorobani na mayam se na khangbiba akoi na matam sikar sang kadaba draw timani mangna
स्कोर तौनब ngamdragadi khoi ट्राइबेक कौनगदबनिना मतम लाई अखोइन मतम से यामना संगदबनिना अखोइ पुंग अनि ग मखाई ताब मतमदा अखोइ मैच होनबा होनजगनी लोइनना लेंबिरगली बमयाम पुनमगनसु हाइरिबा पुंफम सिंग असि सबचाना लाकपिदुना हौबदगिना लोइ भावा मियंग ताबि हाइदना अपील असमसु तौजरी अहानबा सानगदबा राउंड ऑफ 16 गी फर्स्ट मैच सानगदबा पबजी यूनाइटेड अंगथा ग्रुप ए गी विनर PUBG United Angtha versus Sana FC Thobal Group B gi runner hairiba team ani asina ahanba match sanagani loinana second match ta Wangoi FC Wangoi Group B gi winner amasung Group A gi runner Mamithawan Pro FC anina हाइरिबा नुमित असिगी सेकेंड मैच सानगनी मरमसना लाकदोरिबा जून की तारीख अमा याइपरबा नुमित असिगी नुंथिल पुंग अनि गी मांगोइनना मियाम पुनमक लेंबिरो हाइदना ऑर्गेनाइजिंग कमिटी की माइकेदिगी पाउजेल सिकत्सरी ऑर्गेनाइजिंग कमिटी की माइकेदिगी ऑर्गेनाइजिंग कमिटी ने याम नुंगाइजबा पाउ असमतंग लौथोकसगे मदुदी ngasiगी दाइस दिलिंगसिन बिरिबी काइखुमनजरबी अखोइ इराइकाय असिगी काइखुमनजरबी सिंग मिंगमतंग हन्ना चीफ गेस्ट की फममलांग दिलिंगसिन बिरिबी श्री मोइरांगथे मंगबी किरण मला देवी GRS तेंथा ग्राम पंचायत अमदी प्रेसिडेंट के फममलांगदा लिंगसिन बिरिबी श्री मोइरांगथे मंगबी एलिजाबेथ देवी ऑप्थाल्मिक PIC वांगजिंग लमदिंग लोनना गेस्ट ऑफ ऑनर की फमम लांगदा लिंगसिन बिरिबा सिंह ओक्रम सुलोचना देवी डिस्ट्रिक्ट फाइनेंस मैनेजर डिस्ट्रिक्ट हेल्थ सोसाइटी थौबाल अमदी श्री नावरेम ओंबी चित्र देवी असिस्टेंट प्रोग्राम मैनेजर डिस्ट्रिक्ट हेल्थ सोसाइटी थौबाल काय खुनजर भी इरेकाय सिगी मकोय मरीना ऑर्गेनाइजिंग कमिटी दा लुपा लिसिंग तरागी सेल की तेंबांग अमा कुसिनबिरे मसिगी दमक्ता अखोयदा तेंबांग ओइना बगे पिबिरकपसिदा ऑर्गेनाइजिंग कमिटी की माइकेदिगी ngमखै लेतना थागत फोंदोकसरी लोनल मरक्तना कोई सेकेंड मैच सानगदबा SMDC सोरा अमदी पांथोय BFC लंगतबाल अनिगी टीम मैनेजर द टीम कोच अथवा मतम द संक्शन बिरगलगा अदोंगी प्लेयर सिंग अकोई ड्रेसिंग रूम दा ड्रेस अप तो होनबियो लोनना प्लेयर लिस्ट फॉर्म लोबिरनबा खंगनजरी
Soalnya. Kamu untuk orang itu. Thôi.
Koi babok tagi ball langsin berakano ball lai bang pham dum lajesno koi ge ball boy sing na damak pick up to ball akane mar masina babok ta ball langsin berak to na baning singjari Come on,
많이 줄래. 어디가 다니니? cây nó hay đâu, nó hay như thế. 맞아요, 여기. 왜 이게? 맞네, 맞아요. 그래,
Ngasigi first match matang sida loikiba loinana lainakiba score Surma FC 2 amasung Yaripok FC 1 asunda ngasigi match asi Surma FC na winner oikre loinana round of 16 gidamak line up tokre.
kartet nih.
ngasigi anisubah match ki first half loi phawbada lainari by score SMDC Sora 1 amasung Pantoi BFC 0. Loinana hayeng sanagadaba team sing amugtagana ningsing jege hayeng ahanba match sanagadaba Maida Sangayampa Mairenkul versus Dress House Pasoy. Loinana second match sanagadaba Young Photographies Old Second versus Brothers FC Kwakaitel. Hairiba tim anis na hayengi anis wa match sanagani mayam puna magsu hayeng ngasige sigum na leng birakto na miyeng tabiran na ba sanaroi sing bapugning tagot pinabagidamakta sinjalang jariba takwa trophy organizing committee 2021-22 gi mai kaidagi paujelsi mayamdalaw tokseri. Loina na aikoi satharagli ba tournament si haukiba chahi 2021 gi adunglaba chahi dagi pangthok seba hujabani loina na COVID-19 na maram oiduna haiba chahi duda loishin banga maukhidaba kumsi sei sida lotion na ba hona jaba sida su ko nong singi phibam na akai ba kaya pibana ngasi phawbada koi matam sang na sanarak pagi edong laba tanjadu oiri loina na koi na sathari ba tournament asigi round of 16 tournament asi team kunthra ga ni thoina group ni pan thona khaidok tuna koi sathajarak pani loina na Objekti pre-quarter final gi tanja naksilakpa loinana sanagadabu numit mayamna sulangtak na khangningba amukahan aikoi mayamda thamjage round of 16 gi ahanba numit asi June gi tarik ama nungtil gi pung ani makai aikoi chapchana haunaba honajagani mayam punamaksu angan ba matamdagi lakpiyu ahanba sanagadaba si group A gi group winner PUBG United ang thagi team versus group B gi runners up leiriba Sana FC Thobal anigi match na round of 16 gi ahanba numit asigi first match sanagani loina na second match ta
Group B gi winner oina leiriba Wangoi FC Wangoi versus Group A gi runners up leiriba runner team leiriba Mami Tawan Pro FC hairiba team anisina an banumit asigi pre-quarter gi second match sanagani maram masina sana khona babu yokhat piriba puning thogot piriba tungan ba lamdam kaya dagi lengbirakpa marumapang ahal lamal CNM Satra Naharol khwai punamak hariba numit May gi tarik angakpigani June gi tarik ama nung tilipung ani taba matamda multiplex ground asida soidana maki lengbirak na bagi damak amuka suano organizing committee gi maike digi batol secretary maka satharak pasidi aikoi ngasigi ani suba SMDC Soragi amadi Pantoi BFC Langtabal gi second half sana na bagi pungpam yoksalapuna mayam puna mag match ta puning chingchinjari
Pantoibi FCgisu yamna phajaba goal ama sindona team mani magna hujik 1-1 da draw leri.
Nomor 7 tu selalu ba. Oi, nomor 7 tu selalu ni. SMDC Soragi score amagamu hapsenduna hojik ani sukre loinana Pantoi BFC gi 1 lady
SMDC gi score ama muksan senduna 3-1 da leiri Pantoi BFC gi penalty kick ama pangdan hauzik kaudana ba sem sari Pantoi BFC gi team captain na kikasi kaudana ba sem sari goal Sankre Lainari by score SMDC Sora 3 amasung Pantoi BFC 2 Sana, haguna, Sano. Sango.
Ngasige ni Cebu Mets SMDC Sora amasung Pantoy BFC Langtabalgi match matang sa loy kibag loy na nalig na kibo score SMDC Sora 3 amasung Pantoy BFC 0 ang ngagpigan ni 2 ngasige tawra masi matang sa loy kibag loy na tawra masi kidamak si Gweski pamamlangda lingsin binambi kay kumnajar bi morang temong bi Kiran Maladevi JRS Tenta Gram Panchayat Presiden ki pamamlang daling sinbirambi sinmarang tem ongbi Elizabeth Devi Ophthalmic PSE Wangjing Lamding amadi guest of honor ki pamamlang daling sinbirambi sing Okram Sulosana Devi District Finance Management Manager District Health Society Tawal amadi Naurem ongbi Chitra Devi Assistant Program Manager District Health Society Tawal kay kunizal basingna hawbadagi na hawna asin mo tam kaya kay tok pido na lengbira bagidamag Sarugabi bagidamag organizing committee ki mai kedagi ngam khay laitana thagar pa phongdok sari loina na team singi manager sing player sing loina supporter sing organizing committee ki mai kedi thagar pa phongdok sari loina na player sing bu pongning thagot periba abibabok oi periba khwai punmak po thagar pa phongdok saraga ngasigidamak tadi president gaya logjaraga pagsala simatang sa loition jari thank you